HUMBAGI THABAK CHATTHABDA KANGPOKPI district ki TONGANBA KHUTLAI SING PHAGATPA Ngamkhre LOINANA LONA THINKHRABA Lalhoullup Amagi Cadre Amasu Phaba Ngamkhre manipur police control room dagi thadorakpa pau amada security force SINGNA THIBA HUMBAGI THABAK CHATTHABDA KANGPOKPI district ki Kaithen Manbi police station akonba Sarai Pondangba part 1 amadi Loibol Khuldagi board rifle taranithoi country made pumpy launcher ama bofeng handset ama amadi .22 live round kun PHAGATPA ngamki hairi nakalamarom da security force na lona Thingkhraba Lalhoullup UPPK ki active kadra ba fare hairi pharba kadra adu khangembam bijoy sana singh elias thoiba elias babu chahi yankai kuntrani hairi